Military army amavau leitaba country sing 38 minute khak sanggiba malemgi history da khwaidagi tenba lan chatliba chahi 2025 ki calendar ki thasing thaban amati weekdays ka karamba chahi ki calendar ga chap manabage Iran Israel ceasefire da footballist Ronaldo gi role Malemgi khwaidagi tangba highest paid athlete ama oihalliba Cristiano Ronaldo gi anauba contract video sidagi punna khaminarasi laiba ama santi laihanba haibase military army masing yamba kakna oiba yade laiba adubu sasan tawriba leader singi thamoi sengba matam matamgi policy plan phajana yatpa haiba laiba adubu phajana run tawba haiba oiraba kandata santi laiba ama oigani laiba aduda lairiba citizen khuding makki yaifanaba maram chaba education healthcare phanghanba amadi education ge phibam phajahallaba madukandata chaukhatpa ing tappa laiba ama oiba ngamgani hairiba sigumna military army da thadagadaba senpam sing education healthcare amadi tourism da oina thadaba malemgi laibak singi manungda khwaidagi safety oiba chaukhatpa peaceful oiraba laibak sing yauraba standing military army ama fau thamdaba laibak sing Costa Rica Andorra Iceland Liechtenstein Dominica, Kiribati, Grenada, Mauritius, Micronesia, Marshall Island, Monaco, Samoa, Vatican City, Solomon Island, Panama, Saint Lucia, Cook Island, Salmon Island, Force Island, French Polynesia, Greenland amadi Nauru na chingbani aikoina huji sijinnariba calendar asi Gregorian calendar ni calendar asi leap year leiba leitabagi matung inna chahi taruk natraga 13 leiraga amuk chap manana numit thaban amadi weekdays sing masana repeat tawri maram asina chatliba chahi 2025 ka lakadawriba chahi 2031 ga numit thaban amadi weekdays sing chap managadawri khudam oina 2025 ki January ki date 1 asi Wednesday oikibani masiga chap manana 2031 gi January gi date 1 su Wednesday oigadoribani malemgi history da makhal mathen gi lan taunakre miyoi kaya na sikre amang ata kaya thokre handak maksu India Pakistan Iran Israel war tawramlaga ceasefire amuk taunakrabaduni hauji su Russia Ukraine war loitri adubu malemgi history da khwaidagi tena soknakhiba lan asi Anglo-Zanzibar war ni sumnagi minute 38 khaktamak lan taunakhi United Kingdom gi British amadi Zanzibar gi Sultan gi marakta 27 August 1896 ta British na yanaramba Sultan Ahmad chingnaningai oiba mawongda sigraba matungda British na pamdaba misa amana Zanzibar gi Sultan oirakpa masina maram oiraga thokiba lani recently National League da champion oigraba Portugal team amadi hujik Saudi Arabia gi Al Nassr team gi captain oina sanariba record kya ama break tawkraba chauraba award title kya phangraba football gi lamda kaktanatana pukchel chawba kathokpa kanba thanti pamba yamna phajaba unique oiba wakhalon chenba football star amma oiriba Cristiano Ronaldo malemgi karamba mafamda khangdaba leiramgani Ronaldo mamangda su santi pamba langi saithen phanglaba angang singi Syria leibak na chingbada tengbang potlam kaya donate tawkhrabani changnai na idan tawri nisa amadi war gi mayokta lepli handak Iran Israel war kan tawringai chairaktuda santi gi paujel piraduna masagi Portugal sarta playing for peace haina masamakna sign tawduna America gi President Donald Trump da khudol oina tamlakhi Ronaldo gi fans singna khaurang na ngaijariba Ronaldo gi mapau tabuni Cristiano Ronaldo malemgi fauraba club kaya khudam oina Real Madrid Manchester City Juventus na chingba club singda chahi kaya sanaramlabani huji mahak chahi nifu sure adubu hanba leitana hujik su football sanari 2026 ki FIFA World Cup tasu saruk yakhigani haibagi thajabalai handak maksu National League champion dasu saruk yakhi amadi Portugal na champion oikhi club ki oina 2023 da Saudi Arabia gi Al Nassr ga chahi ani gi contract taunakhiba du expire oikhre adubu amuk nauna 2027 faubagi Al Nassr club ta makhata na sananaba
ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯗꯦꯠ 26, 2025 ꯗ 677 ꯃꯤꯂꯤꯌꯟꯗ ꯑꯅꯧꯕ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯪꯒꯗꯕ ꯑꯇꯣꯞꯄ ꯕꯣꯅꯁꯁꯤꯡ: ꯁꯥꯏꯅꯤꯡ ꯕꯣꯅꯁꯇ $47.5 ꯃꯤꯂꯤꯌꯟ, ꯀꯔꯤꯒꯨꯝꯕ ꯒꯣꯜ ꯑꯃ ꯆꯜꯂꯒꯅ $100K, ꯑꯗꯨꯒ ꯑꯦꯁꯤꯁ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ $500K, ꯀꯩꯒꯨꯝꯕ ꯁꯥꯎꯗꯤ ꯄ꯭ꯔꯣ ꯂꯤꯒ ngamlagana $10 million, aduga golden boot phangagana $500 million, amadi AFC League ta champion oiragana $8.12 million, private jet ki expense taunava $5 million, aduga sponsorship ki guarantee oina $75 million. Al Nassr Club na Ronaldo gi oina full-time staff 13 pi, chef 2, security guard 3, driver 3, housekeeper 3, duga gardener 3 amasu piri. Don't forget to like and subscribe.